Ngayong tabiriba pumnaw po ahan magtada taram na okcheri. Ngasi lupa lising mga range ta laiba huziki matam asida khwaidagi supongba amasung yamna magfaba ahansing na paina bagidamagta natragana yumda tangay fadana secondary phone oina sinaba yaba adugumba afaba phone amakaki matangda unboxing amasung first impression gi video pudon lakcheri. Video asu miyang tabiriba singna video asibu loi phawbatang miyang tabiyo. Masi unboxing tawgdoriba phone asidi Poco C51 haiba phone sini. Phone asi aduki matik fai haiduna tawjaba nate masi haiba phone asi lupa lising manga gi range ta offer gi matamda lupa lising manga ga chama natraga chani fawgi asai waisida adumak uba phangba yamna sinaba yaba haiba tare yamna affordable oiba leibada afford toba ngamba adugumba phone amaka oibana masi gi phone asi gi unboxing amasung first impression gi video asi pujarakpani. Phone asi gi box manungda yauribasi ahanbada phone asi leire loina phone asibu charge tawnabagidamakta charging adapter ama yaure amadi phone asibu charge tawnabagidamakta micro USB cable ama type A dagina micro USB oiba dugumba cable amaga phone asibu charge tawnabagidamakta yauri. Phone sigi design si mataw karam tawbagi habadu amuk hujik hangdoklaga mayam puna yingminasi. Phone asigi design asi adumak yengba matamda koi lupa lising mga gi range ta leiba oiba taragasu adumak amna fazana ui haiba sigi maning thang masarukta sar value haiba tare koigi body amasung head ki value sing maning da ire aduga fingerprint sensor leire loinana haiba camera maning makha thang bagi camera asidi koi dummy camera ni masidi dum design gi wen hapsan mani simda yauri basi camera ama kaktani mathak thang bada speaker grill aduga side ta koigi sim tray aduga makha thang badana charging port adudi koigi microphone amadi koigi headphone leire side sida koi volume rockers na singba leire masung mamang thang bada koigi water drop once hole haiba tare adugumba camera yaure aduga loinana akoigi phone sigi box ta yaramisi phone sigi sim ejector pin haiba tare sim ejector tool simga yaure phone sida yauriba akoigi sim tray sida sim kya hapa yabu ke abdusu yengminasi haiba sim tray sida akoigi micro sim aniga micro USB card amagi hapam slot yaure masidisida hoji phone asi koi se yam thuna setup tawjaraga phone asigi user interface haiba tare manungda leiriba interface chu mataw kram tawge haibadu yengminasi amadi phone sigi da yauriba camera asidi koigi normal sum koi kaigumba thodo ama natragana karigumba moment amada memory oina bagidamakta koi sum photo sum location bada yagadaba camera ni adu hangna koi fagadaba camera di oide masigi maru oina mangda su panjakraba koigi ahan oiba yumda leiba koi imai pa na chingbasing dai koi pahen bagidamakta yamna su affordable oiba adu gam koi na sinabada yam laigadaba yamna sinaba nungaigadaba yamna hard oidaba haiba tare adugumba koigi phone ama yingbiramba taragadi palising mga gi range ta masi leiba yaba phone amani hana khanjaduna mayam gi damakta haiba phone asigi unboxing amasung first impression gi video si pujarakpani. Box asigi manungda yaurmi basi handset si leire sim ejector tool charge tawnabagi damakta charging adapter loinana haiba phone asibu charge tawnabagi damakta koigi data transfer gi damakta su USB cable amaga haiba sing asi box content oina yauri. Masuning asigi lupa lising mga range ta laiba khwaidagi faba phone amakakang khangecharaga semjaba video tungda su asigumla video kaya yung binabigdamakta channel asibu subscribe tawsinbiramo amasung lepa leitana mayam gidamakta maktang manaw naina video semba ngamnabigdamakta channel asibu support tawbiba amadi subscribe tawsinbiramo asigi oina di video si matang asida losinjari tungda anoba video amada amuk thainarasi.